Republican Party of India Athwalegi National General Secretary Maheshwor Thounaojam na ima kaithel laktuna kaithel ahum haibadi temporary market ta koina satuna ima singa unaduna Manipur gi hojik oriba issue singi matangda wari shanakre ima kaithel ahum gi kaithel lairembi ima gida kaithel ima singna luchingduna Thauniraba matung paumi singa unaba amada Maheshwor Thounaojam na hai Manipur gi saktam kaidana naba ima kyana thongna fana ahing nungthil kaidana Saba machet tumba machet tauduna leiriba asi yamna sauthoksa ningai oi. Athauba kaya amana thawai thakiba kaya amana ngaktuna leiriba asida maitei lande haiba utpagi thawong amani. Matang asida ima singna thongna pibiba asi Leibak fabani makhatana Manipur gi damak hona khigani. Lamdam asigi luchingba khudingmak amatta oina Punsinduna ima Leibak Kandaba Yade Haiba pandamda sau Thokna Soktaba Laitana Hotnaminasi Hainasu Republican Party of India Athwalegi National General Secretary Maheshwor Thounaojam na phongdoki. कोई मैते जाति कोई ग्रुप से कोई मुट यादे को हाइन खलगा राजनीति की डिफरेंसेस अमत थमदबिदा अमत तो इन वॉइस तौरगा चंगजलगा अकोई येकनब से कनानो अकोई येकनब अकोई की मनुंग द लेशलगा मकोई न मनुंग द लेशलगा मणिपुर थुगाइनब होनरपा अकोई ना मकोई दे लेबम पीरगा हराउ नुसिन लेहलमगा मकोई न मणिपुर थुगाइनब तौरपा पैसा तांजलगा नोमै लेशलगा अकोई मणिपुर बु हाटनब तौरपा मैते मसाबु हाटनब तौरपा लेरिबा मयाम सिगी अकोई की मायोक लेरिबा सिंसे मोय हान तानथोकनब होटनामिनसी मयाम अमतंग ओइरगा अदुगम कोई मणिपुर की manungda imung manungda leiriba amot pa leiriba mayam du so second step ta koi mutat na bona si khwai ahan bada akoi gi mapandagi changal sin ku ki narco terrorists amasung illegal immigrants amasung makoi bu support tawriba any community oiro si mayam si amutang mutat na bahan bona si tantokin na bahan bona si hana mayam da haizeri